Kurumjari. ISTV Paming Tabiriba Singutaram Nocturi, Huzimarui Pau. All political party na ILP gi matang da report ama lagliba tang tarada sarkar da pisilagani haina convener MLA RK Anana Fongdu Craig. District Council mga magta BJP gi mirep thadokani haina State President TS Chawbuna Lautu Craig. Amadi Community Health Center Sagolmang da matau ningthina toramdaba MO in charge yauna center sigi doctor nursing pungni funipang hi manungda maram pirakna bakhangan Craig. Hausim pung bapau Landamasida ILP chana hanana bagi matangda all political party committee na akhang ahising dagi pirakpa chana bayaba warol sing report oina Manipur sarkar da lagiba tang tarada pikhalagani hari amarom da 6 schedule chana na ba wafam pukalaglabadi madugi mayukta lepkani haina RK Anana Fongdu Craig hirams the report ama ngasi pami kharaga all political parties committee ki convener MLA RK Ananga mahaki kwaketel dal laiba yumda unaba amada wafam sing asi phongdoki bani mahakna makata na phongdoki bada lamdam sida inner line permit system chanana na ba JC ILPS na changsilak liba khongthang asi sarkar na lumna lawi masi gi sarukam oina all political parties committee semduna intellectual circle retired judges sing amadi atai department singa tanaduna section kaya dagi system asi chanaba yaba wafam sing aduda yumpam moiraga semba report ma lakliba December gi tang tarada Manipur sarkar da committee na pikhalagani haki committee na sangsalakliba khongthang asi mahiyanba amani committee na su miyamgi apama matungina maram chaba matamgi manungda report asi semna na bakanna honaki report asi semna na bohonabada section kaya dagi mapung phaba support pirakpada nungaiba phawi haki report asi da Indian constitution gi manungda kari chatnaba yai atai state singda ILP ga manaba kari system satnari haibna chingba sing yauri haiba wapam MLA RK Anana Fongdoki within the embedded within the capacity the Piriba, India Constitution, Makada Piriba, and Sing Makada Piriba capacity, the Gi, the high Madugi Manum, the within that, within law. Upon exercise or Kadova Kurosima, may sing HCD, a quick and talk with Rankalesi. I am issues in the women, self-standing issues, ma'am, high tie. I see addressed to Wungam Gadina. I'm very, very hopeful. Nakalamuramda Pamisina Hangba Wangi Pakum Piraduna MLA RK Anna Manipurasi Chingi Eriana Chada Maripudra Romni Lamdamasi Hilly State Wena Sakangbu Yabra Haibudusu Manipur Sarkana Kanada Nate Habu Wapam Pongdoki Pocket the Mancham we made it Kuleva the Muslims again made it Bangladesh Haita Muju minorities they are also protected. The live activity of Maitis Manipuris marked the Maitis protected. And of course, we need certain guarantee by the constitution of it. Other constitution of it. Other guarantees is a must in law. We valley schedule areas tribe populations kind of whatever areas they are occupying they are all scheduled. And the label as a whole Manipur city is to be treated as a scheduled land and Serakasida Manipura Kanaguma Karana, 6 schedule Chananaba, Dabi Toropalabadi, Madu Chanabayaroi, Asigoma Kontanga Silak Labadi, Madugi Mayokta, Emelena Lagani Haki, Manipura Leribaton Tongan, Purup Singa, Masamasagi interest at Tabak Tobuki Mahuta, Amagisu Kai Danaba, Kamanoiba Isuda Puna, Linjan Manana, Tabak Tominabana, Yaipabo Oigani. Manipura 6 schedule asi Sanahanba Yaro Habo Wapam Emelena Pongdoki. Some Mayam so hyper alternative arrangements so hyper greater than the concept like unification, labor, supra-state labor, polymayam saying form of drama the Madu Haitari. Even 6 schedule is the same thing. The 6 schedule Makata the see government Sigi labor government legitimately electoral government will have very limited power to govern the state. Officially discussed discussed straight away ISTV Pagutamak and Ranjana Madina Phillips Kwakatel. Taruki Manungda Pangtokadoriba Chingi District Autonomous District Council gi member Kannaba Mikhalda District Council Mangamakta BJP gi mirep Thadoklagani Haina BJP Manipur Pradesh ki President TS Chawbun Lautukre Wapamasi Party Asida Nauna Changlakpa Hanagi Minister K Tomba Madi Chandal ADC gi member BS Resolution Anal Taramna Opagi Tharomda Mahangna Funukibani
ngasi ni taipa su tek lei ba party asigi office ta pangthokhi ba thoram aduda president TS Chawbana November gi tang amada BJP gi president Amit Shah na lauthokhi bagi matung ina state asigi oina su member lakh ama yaunana ba drive chathare mass enrollment drive asida state asigi oina member lakh anirom hena ming chalagani haibagi thajaba leire and the prime minister na lakh laga party asida changlaktuna miyam da wa nganglamba haibasi itihasik oiba thodok amani masi mamang da oikiba prime minister amatana tawkhidre prime minister na changlak asina party asigi mapangal kangkat hale ing solution ani tara ta pangthokadoriba general election asigi damag party asina sem saba hore handak prime minister na Manipur da laklamba aduda BJP Manipur Pradesh ki maikei dagi point tara yawba memorandum ama pisinke memorandum aduda miyamgi oiba sagat thorang sing paikat pinaba wafam yawbaga loinana Imphal Jeribam lambi athuba matamda lotion hanba haibasina khwaidagi makokta leiki haiki TS Chawbana makhatana prime minister na ayaba piraba sports university yetnaba leitaba mafamda paikat haningi Manipur bu malemda masak takpada achoba thodang lawriba art and culture bu hena awang bathakta pukat hananaba culture university ama linkhatnaba wafam su memorandum aduda yawi haiki ate state ta Andhra da Tamil Nadu da Kerala da magi university lingjari sports ki maduna te sidi India ge ihan hana lingba ama khakta ngai ba adumba portion ni jumna dagi sana bang hakta natana chawkhat pada economy da hena phagat na ba pora khadobani hana hairami baduna takpani dumba magi yamna tenba matam si laitaba mang hidodana asangba prajada haiba yaba kaya marum haiba nangamde sports university akhoi takshan gre mak masana su yes saiba ingit pirwirame akhoi Imphal Jiribam road matam punamak ta wadana ba akhoi na sahi sang na chronic kona leiraba government amata nang thina sembidraba adum se athuba matamda akakna matamda loibiyo taksamda magi yanba ulamba mayam punamona ubiri baduni wafam kharasi thamjaba loinana Bharatiya Janata Party Manipurna point taratruk yawa matter taratruk yawa memorandum submit tawjagre memorandum singdama paramagani sidadi yam tienba matamnina yamna jis kara haina banatana te di pabangamdre tarusong magi MD corruption leitaba corruption yawdaba sarkar ama leino honaba Community Health Center Sagolmangi Mathau Ningthina Toromdaba MO in charge yauna center asigi doctor nurse amadi staff singda pungni funipan gi manungda maram piraknaba explanation call kaukre makata na thabak tawdaba health ka mari leinaba institute khudingmakta khudakta action lawba hokre center asida ngasi kundrakung kendragi MLA su oiriba speaker TS Lokeshona luchingduna khudakki oiba yengsinba amada laifam thokpa doctor amadi staff sing leiramdaba thengnakhibani Kongsada sida health director Okram Ibomsa su loinaki center sida tariba doctor Singh mathau tawamdabaga loinana roster system semlaba fawba madu indaba doctor amasung center sigi MO in charge su pungni funipan gi manungda maram piakna bakhanganki 24/7 mapung phana chanaba yabagi machak mapung phana leirabasu thabak hauramdabada director Ivom Chana khudakta ultrasound x-ray machine yauna namsinduna leirambasing puthokuna khudakta sijinaba haunaba doctor singda kusinnaki director Ivom Chana thabak tawdabasing amata lemna tharoi community health center asi district hospital oina sakhangduna leifam thokpa machak sing leirabasu thabak haubagi mahutta Imphal da oina refer tawduna leire makhatana atai center singdasu kudak ki oina yengsinba hauragani haiki speaker Lokeshona lamdam ama sakatpa haibasida mai masing amasung hakselgi lam ase yamna maru oi miyamgi hakselda thausadaba amasung mathau tawdaba doctor singi mathakta kudakta matiksaba thabak lokhatkani thamagi manungda matiksaba thabak oina onthoktrabadi makhatana center asida hauzik leidiba doctor sing thamnaroi haiki it should be suspended. Partial. So was notice Hawaii. After that, Mana Maramsan Pidra Adurgadi, Nubudagi, 100 of Salsa, 2016 Makimunda, Luciana Panam Tamibese, Masikadi, any disturbance of Vidanaba, Aduga, any Akamai Punamas put of view.
Livestock Insurance Scheme gi ing solution ani tarani thoi tara homdoi da beneficiary amata laktabadagi yamlaba senfam kaya hankiba yana leire haina Veterinary Minister Govindas Konthokjamna Loktak ki akoibada leiriba Kendra mari gi beneficiary ni phuda iro yenthokpagi thoramda phongdokre Department of Veterinary and Animal Husbandry Manipur na sinduna ngasi ningthokong Veterinary Dispensary Complex ta pangthokiba thoramadu Veterinary Minister Govindas Konthokjam Parliamentary Secretary Prithviraj Thang Kendra gi MLA Timangi Babu amadi Kumbi Kendra gi MLA S Birana maru iba miyosing oina sarugya ki Moirang Kumbi Thanga amadi Bisnupur Kendra dagi khangalaba beneficiary ni phuda Haryana dagi purakhiba mirolabi iroising yenthokiba gi thoramadu Prithviraj na sanga loiduna lamdam masida hawalagliba naha singna sandan pham lambi ama oide sarkar asigi mari lainaba department singna pithariba polam sing mafam sana sijinaduna atopa lamna tamjana pham oigadaba lamdam ama ohensi haiki Minister Govindas Konthokjamna sarkar asigi asoiba amadi ahoba leirak papum namak sendok minaduna afaba maikai romda chatnanaba honaminasi haiki soidana koi mai pakane everything koi sanabada mai pai arts and culture damai pai adu gasidi education ki lambi rasu akoi si mai pak ta nate mai pak raja ne koi si achitang koi ne semdok se gado bakra dilai thona semdok se gado se kai no har kanda akoi ni mindset se kadang semdok ko madar ka tai rajana phajana response do bidra rajana phajana thabak sing si utpanam ragadi tawudana ko kai kana delo khar paisa kar ni anduk lo le dai ro i mausi so ya ni khale re adum na sai ko ka kabri sin habi gi bandan thambi ganu yonthok pi ganu na habi si yam chum lamdam asida leiriba yellow mi singna migi marol nganglaga lemjabagum khaliba si thadoktuna masagi marol ngangbada puning thawganarabadi Manipur gi lol kaya gi khongul murkhigadabadagi kanbangamgani haina Tribal Endangered Language Promotion and Protection Board ki executive member Muhammad Alam Ajatna ngasi North AOC da leiba mark office ta pangtupa pawmisinga unabada phongdokre mana makha taraduna solution ani mapan gi UNESCO gi report ta Manipuri lol yauna purum kom monyon monchang amadi tarauna chingba lol singasi mutkiba yabagi akiba leire haina phongdokrabani Mailosang singda tamnariba Manipuri lol fawba mutkiba yabagi akiba leire phongdorakpasi lola sibu ngangliba singya soibani lola si sakonanaba aikoi khudingmangna khusamnaduna honaminaba mathau tai kudung thiba nanglaba lon singi maraktagi kom lolbu sakot hananabagi damak kom phonology kauba lairik ama puthoknaba semsari haiki Imphal City Luna na thamna bakan na honoring a director flyover bridge amasung ima kaithilda miot pinung sibi haiba Manipuri film amagi poster napsilambadagi IMC ki kangbu amana lokthokre thodosi ki matangda IMC ki assistant engineer menakana pharmacy ki mathakta IMC bylaw gi matung ina fine chain gani ayeng nungthul naidana Imphal City gi amot akai sengdoktuna kanna honoring a director flyover bridge amasung ima kaithilda poster napsilamba kaya lokthok paloibada ngairibani Makatana poster napsin bagi thawong asi chathabiganu hiram sida film forum Manipur na sumiyeng sangbiu haiki Cultural Forum Manipur amasung Oriental College ke Department of English na puthokpa Dr. K.S. Aruna na iba lyric functional sentence structure of Manipuri Burmese and English nainabagi thoram ama ngasi Oriental College ke English Department pangthokre Thoramadu Department asigi head MM cha IB Dr. K.S. Aruna Associate Professor N. Pusparani Guest Lecturer R.K. Sunil amasung lyric asibu edit tawkiba Dr. T.S. Ramanina sarukya ke Thoramadu memsana lyric asina Manipuri Burmese amasung English loan tamningba singda kanaba piragani haiki IB Dr. Arunana look is policy gi makada pakatlakadaba sakot thorangi thabakta Manipur si khwaidagi maru oiba lam oina longnari ngamkhai gi lalolitik sakotnaba akhanaba miyeng changduna pakalagliba thorang asigi kanaba loge hairabadi aikhoisu Burmese loan khangdaba yarakloi maramsina lyric asi ikibani haiki Haizingang Kaithel Supermarket ki akoibada hausi sanaba thingli haina thongju part 2 gi manungda laiba club singi mifam ama pangtoktuna warep lokre hare haujiga temprem thalojare break ki matungna me amutaram nokchare
Luching Purel Oza Akabagi Nipan Subaleki Dabagin Sing Thoram Kumon Matang Sehigi January Tang Ahum da Pantulagani Haina Milalgi Vice President M Naukamba Maitena Milalgi Maylu Sang da Pantuk Papa Misinga Unabada Fundukre Paugi Pamaduda Lokalini Trustee Member M Tomba Amadi Kumon Nipan Suba Luching Purel Chingsubam Akaba Lekitabagi Ningsing Kumon Thoramgi Chairman RB Mingting Susarugya K RB Mingtingna Akaba Amadi R Suisa Anigi Wakalolda Chingmi Singsu Tampak Yaudabadi Hingbangam Loy Tampakna Su Chingmi Sing Yaudabadi Hingbangam Loy Haibasida Achet Patazaba Misakni Singsubam Akaba Si Matam Ayambada Sing the Punsi Lenduna Ekoi Masel Isil Inauni Haina Kanzaba Misakni Amuromda R Suisa Su Matam Adugi MP Oirabasu Tamda Lakumatamda Maitegi Imung the Layduna Amato Oibagi Wakalol Sagalamba Misakni Haike Milagi Vice President Naukambana Infal East ki Wakalay Machingda Pangtukadari Bathoramasida Lamda Masiki Lol Mayek Lining Inat Amadi Singtam Anigi Achet Pamari Sagat Pada Achowa Thaudang Laukiba Pol May Makuchung Kabui Amadi Sadokpam Thongamba Mangangda Luching Purel Akabaning Sing Mana Piragani Ewadasida Seloina Lupalising Tara Amadi Citation Yauri Numidasida Akaba Amadi Suisa Anigi Mitam Lesemba Sanazawana Hangdukani Haike Oza Akabana Lamdamasigi Lon Maye Amadi Nat Sagonaba Yalu Misingi Masa Masagi Topa Masa Masan Napse Gadabani Masa Masan Hingo Hono Hinganda Basakon Honaza Gadabani Haina Lamdamasi Yalu Mising Purukal Pudi Makta Mana Pokin Pibiramba Lona Lamdamasigi Lon Maye Sakon Honabada Tawayona Magitung Lambalona Nasi Honeriba Oza Sing Kara Kandalaga Akoina Shanji Mana Sing Tara Lorana Sakangse Amadi Satam Yoba Akogi Citation Habatare Asigumba Ani Bijagani Asigumba Thoramasida Irando Masida Libiriba Simi Tami Purupsa Kudimona Kaluki Puruki Amadi Liningi Kenaba Tamdana Oza Agabana Kanzarabam Mangalado Taibong Pauna Nasiki Kunaisina Fangtong Nabita Simi Tami Punamakeba Nisana Limina Amadi Integrity Purapada Mapong Pana My Pana Sansin Minina Makta Miam Punamana Saru Yavu December ki tang Taramathoy dagi Taramanga Fauba Tuizang Baizong da Kuki Baptist Christian Church na Sinduna 100-year Gospel Centenary Pangtukadari Basi Kanagumba Loop Amatana Ban Amadi General Strike na Chingbata Widanaba Kuki Baptist Christian Church na Kangalakli India ki Prime Minister Narendra Modi na laibag asigi mipung kuding magpu bank samna handuna government na piba kudong sabasing long na bagidamag hawdokiba jandan yosna gi sarukama oina yes school assembly constituency gi manungsan na laiba ward number 39 gi miyam da Punjab National Bank ki passbook amadi credit card yendukpagi thoram ama Brahmapur Bagapati laikai da laiba social worker thoksom secretary gi yumda pangtukre Yojna Siki Kanaba Punjab National Bank ki Business Correspondent L. Indra Kumar na miyam da sandok na taki. Tharonga mari lena na thoksom setrabatana matam gi oina government na piba kudong sabasing miyam na khangdabadagi phangbangam dana lakli. Asiguma kudong sabasing lahong na bagi pandamda Jandan Yojna gi account hangdopagi thoram chathabani. Miyam na government tagi phangpham thokpa kudong sabasing maki maikei dagi phangananaba honabada angamba mateng pangani haiki. Kanin ta khangdana akhuji kachin ko ya ta na lai ki dona na tragana kadi khudung chaw pi sarkar na di papi de pi mayam na di khangdra ba sunlem na sumang ba ado poching na thi na mayam ni do hona na khoi soyedna kana phangana ba hona jage hamo si wafam si mayam wafam thum jage Maoist Communist Party Manipur na luching duna sangsiliba New Democratic Revolution asibu saugatuna malem gi miyam gi oiba apon baluk International Committee of Solidarity for Manipur Revolution ICSMR ko baluk amasem duna laliba in solution ni tara mga gi January 16 International Protest Day Against India Expansionism haina lauthokre hari lubasigi Secretary Publicity and Propaganda nonglen maite gi cherol amana International Protest Day asigi sarukamo oina New York ta end the India occupation in Manipur haiba kholau ama oina protest pangthukadori tharomasida US ki G9 Revolutionary People's Samadi Organization mayamna saruk yabigani haina phongdorakpada lupasina Manipur miyam gi mahus sinduna malem gi miyambu awangba thakta ikai khumnaba utpaga loinana koknoli hari International Committee of Solidarity for Manipur Revolution na malem gi miyam da Manipur da sangsiliba
proletarian revolution asibu mapung phana saugatnaba paujel pibaga loinana miyam nipunda haleng balaitraba apspa gi makhada manipur miyambu ot nairiba kaya asigi mayokta amatta oina leminanaba paujel pikhi malemgi miyamna lobirakliba khongthang asina haukiba chahi nifu hienba asida leikiba miyamgi ihauda choktaraba manipur miyamgi wakalda anoba irik ama kiklagani haibasi look asigi achet pathajabani maramasina New York protest asi soidana mai paklasanu haina malemgi miyamda look asina paujel piri Manipur miyamgi damak malemgi miyamda phongna chongthoktuna loilam lengak loishilu haiba kholau ama lakpa haibasina proletarian internationalism na soidana mai pakani haiba paujel amasu Manipur miyamda pirare hari Matam kayagi mamangdagi Manipur da disturbed area status thamjinduna apspa talariba asigi kanabalaiti haina miyamgi kholau lejarbasu Manipur government na chahi amaga amuk hana disturbed area thambagi matam sangtharakpasi Manipur miyamgi apamagi mayoktani haina Janata Dol United na lawi cabinet mifamna disturbed area chahi amaga amuk sangdokpa haibasi miyambu makata na otnaiba hatpa tuppa tauko haina ayaba pibaga chapmane status sigi housing oiriba issue kaya New Delhi da pangthokadoriba Janata Parivar mifamda ungkhatnaba State President N Tombi General Secretary Len Gangte Imphal thadokre hari Nauria pakang apa Kendra Gilongi singda laurok loiraba matungda thananaba ningtham maru marang ngasi MLA RK Ananna yenthokre Kwagatel da leiba MLA gi yumda pangthokpa thoramaduda Kendra sigi lomi kaya susarugya ke ngasi pikriba maru marang sing adudi Hawaii truck hangam maru amadi dilhau maru na chingbani MLA RK Ananna funglukibada lomi singna law lokraba matungda lawbuk kaya hangduna thamlibasi sangna lehananabagi pandamda agriculture horticulture amadi MOB sina chingbagi khutangda pirakpa maru marang sing asi yenthokpani haiki longmi singna mahi marong sing asi mapung phana thaduna sentok lehan batanatana lamdam asida green revolution purakna ba khonabada thaudang longmina si phongruki ana yambi anda ba sina maram orga kitan hapegi state economy dasu kitan matin bangbo bangnu khonami na sewa khlo sigai eme anu tamjari Yari Poktu Laiba Manipur Women's Foundation gi manga suba mapok numit thoram ngasi Bisnu Naha Pukri Achawba Mapal Community Hall Pangthokre thoram asida Yari Pok Municipal Council gi Vice Chairman Sorai Sam Romola Sagol Sam Lukhoi Meitei KN Blooming Higher Secondary School gi Founder Chairman KS Menjor Mangang BDO Maibam Ibotom Bisu Sarugyaki Tharongi sarukamo oina disabled oiraba singyauna al oiraba miyoi taratretta kambal khudol tamki Haukiba November Taramapal gi nungthil pungani taba matamda Pripak ki chairman gi thau puramba thangweban Laurungpure Laikai dagi haujikna Hizam Dewan Laikai da leiba Ningombam Nabasandra chahi yangkhai manga apopa leikidraba N Iboyaima masung Chingmairong laifam khunau dagi Posangbam Chinglen chahi nifu taruk apopa leikidraba P Prithibi hairiba mirasi party gi Central Committee masung Captain Faubagi thak da leiba officer singi oiba apunba mifam manungda michel oiduna State Force Indian Force da changjaduna laikre hari Lubasigi Assistant Secretary Publicity and Propaganda Lebak Ngakpa Luwangi Cherol Amana Makoi Anina Tauramba Tabak Tauram Kudingmag Nasidagi Party ga Hiram Amata Damari Lena Roy P. Singland Maitena Puramba Finance Secretary gi Fam Adu and Romi Maitena Finance Secretary in charge in Puragani Lubasigi Sel Tunga Mari Lena Ba Jabawla Kumatanda Finance Secretary in charge and Romi Maitegi Kuyek Chanaragani Hari Yaol Ihona Maning Halakpagi Maram Asi Yaol Bu Luching Liba leadership ta asoiba leibadagini haibasi mipum khudingmakna yanarba wafamni aduga leadership ta surak libagi maramna luchingba amana matik sadaba haibasisu magi moral character mangtharakpa buni moral character haibasina luchingba adugi wakhal miyeng sajat lichat fijat chakcha sel thum sirinabagi mawongna chingba hiram kayamu konsilibani asigumba mathakta thamkiba Yaoloi Luchingba Amagi, Tangai Fadaba, Jendraba Yadraba, Topa Magunsing Asi, Michel Oikraba Ani Asina, Samna Mapai Ama Fauba, Jendabadagi, Amadi, Nintam Yaoluk Mayangi Marakta, Yaoloi Amasaduna Labor Kirakpadagi, Revolutionary Betrayer Ama Oina, Michel Oikibani. En Naba Amasung P. Single, Michel Anina, Aikogi Miam Amasung, Yaol Ihogi Damag, Tamoi Sengna, Yaol Tauzariba Aikogi, Yaoloi Singbu,
ngangthokpire achumba aranba munna khanduna ningtam yawl tawriba asengba yawle singdadi hen anoba thongna hablakpaga loinana sanana maida iklaga langba hengalakpagum red army singda yawl tawbagi achumba maram amasung leibak nungsibagi anoba machu ama sangle hare UGC na piba RR Sudaba Oza Ahumbu Handak Manipur Sarkana College Ahungi regular principal oina hawkiba yaningde amade makoibu khudakta lawtho haina All Manipur College Teachers Association na sangslakliba khongjang asina tha asigi maridagi hawgadoriba BA BSc BCom gi exam singda kaihandanaba Chief Minister amadi Education Minister na khongjang sangsiliba oza singda yanaba ma puraknaba honabiu haina Desamgi General Secretary Pukhrambam Premchandra na phongdurakli kaisam patalaiba mahiroi lup asigi office ta pangthokiba pawgi mifam amada Premchandra na makha taraduna college oza singna sangsiliba khongjang asi Desam na saugatli adubu mahiroi singi academic atmosphere kaidanaba honabiu handak Manipur Sarkana regular principal ahum RR Sudana haple haibasi mayek sengnaba wafamni NPS na lawba exam aduda matik saba oza singi mari lainaba che sang manghalaga narolda matik sadaba oza sing regular principal hapa yaningde orakliba phimasida oza singa waroishin ama puraknaba honabiu natrabadi Desam amadi Manipur da lairiba mahiroi singna yengduna laithokpa ngamloi hayeng ayuk pung 13 taba matamda Manipur da lairiba college singi student union singi luchingba singi oiba bifam amasu Desam gi office ta pangthokani haide government na athu matamda ojasinga phumina duna mairoi singi khanbiduna solution ko biranaba Desam site ga jari machine karingumba koigi solution asi prokom ngomda taragadi Desam su tumina le tholoi madamasina masigi mathakta Desam gi ejempa yaba kungi chengchenaba sem sawa loinare loirena asigi matangda Desam na Manipur laiba college student union singi oiba aduguma phamama hayeng Desam gi office tai ki putara tata mathi tawa matamda autok sagani madamaduna haiba Manipur laiba tongan ba college student union singa haiba sigu soya hayeng Desam sai ki tawjare SDO Lilong amasung Consumers Club Manipur anina puna sinduna nongmagi oiba Consumers Awareness Thoram ama Thawal District ki Irong High Madrasa da pangthokre Bisnupur amasung Senapati District ki DSO oiriba W David na Consumers Protection Act ki matangda resource person oina wangangki Thoram asida SDO Lilong MD Samim Ahmad Saha Irong High Madrasa gi Headmistress M Manihal Irong Chesabagi Pradhan Abdur Salam su sarukyaki Consumer Club Bisnupur na DRDA Bisnupur amasung Red Cross Society Bisnupur ga punna sinduna Consumer Rhyme amasung duty haiba sida nongmagi oiba miyamda khanganbagi thoram ama isokta pangthokre thoram asida leima pokpam Jilla Parishad member L Tunanbi Consumer Club ki President P Arun Kumar Red Cross Society ki Chairman I Jugeshwar Susarugyaki Medical Directorate ki Food Safety Nodal Officer CA Sanazau Bamasung District Consumer Dispute Redressal Forum Imphal ki Hanigi President Dr. CS Narendra Resource Person Oina Wangangki All Manipur College Teachers Association na tongan ba demand kaya tala duna changsiliba khongjang asigi warushna ma Manipur government na athuba matamda puraknaba Nambol L Sanoi College Student Union na appeal tawre karigumba oza singi khongjang asina mairoi singi academic calendar kahelabadi college asigi mairoi singna tumina laithokloi mairoi singi punsi kanjanaba akanba khongjang changsingani haire hoji amukana tembrem talokjere break matungna me amukana taram nokjere Insulisingani taruki December taratareta chingda mamanabi singa singchan bajat kibada miyathina hatoklam labi sei tara kaktang ngairibi andro awang lekaidagi sanje sabam ichal misiga mari lenana maraleba mi singa si fawba phaduna chedak bibangam dre haina ichalgi apokpi amubina pendaba phongdorakli nupi angang da chathaba miot minegi mayokta thakai ama chupna chathariba International Observation Thauramgi sarukam oina Women Action for Development ki Secretary Sobita Mangsata na luchingba kangbu amana miyathina hatokpikraba kayagi imung manungga unaduna wari sabada pendaba wafum asi phongdorakibani isalgi apokpi amubina maki masan PSC masil manawgi manungda atonbini leita lairana maram oiraga masil manaw sing loina mahi masing tamba phanglakide adubu iton tonbini haiduna isaldi lairik tamhanbani matamduda ma class 3 tamni thodok thokpa numit aduda maman nabi singa chingda singchan basat khibani thengjilak fawbada hanjilaktabadagi miyam changna thinabada changa thenbi chapu uppi leifamda siraga leirambani
थौदोक्सिगी मतंगदा JC सेमदुना मिहात प्रसिंग पुथोकनबा होनकी मिहात असिदा चेनबा मियोय अनि फारबसु अदुम थादोक्रे यारिपो पुलिसना FIR अमा लौकलबसु कानबा फंखिदे हाइकी लेखिद्रबी इचलगी मचे पूर्णिमाना मिहात असिदा चेनबा मियोय सिंग फाननबा होनदे तुमिन लैसिनबा थवों यानिंगदे हाइकी मसिन फुनबा खोटपगी अमता थेंगनद्रे आइसो डाइरेक्ट नासी फमदते थेंगनद्रे दुगो मोइना सुम सिबुदुदा थेंगनरुबगी केमिनादा तौबगी उबुदो केसेटो आइना थारगा यंबुदुदा उबगी वानिसो मक्सम सगन थांग लमेबा नाम मक्सम सो थांग लेले खौदु तोंग सिसो कपथले अदुदगी खजाई सिसो लेलमे मफम अनि मुखुसन लैथि आइगिदा हैरगदे मतिक चाबा तंती दुम पिहनिने सरकार रोमदगी मयाम तौरगा वार्ड की सेक्रेटरी सोबिताना ngasi fawbada case tarukrongi report leide punna case 13 logani observation ga mari leinana laibak thiba thodokta lekhidraba singi case karam tawribage amadi chaira kaya pikhrabage haibagi chap chaba report khangnaba honagani haike kari maramgi casing ase casing se kadai bo yogre aduga hujikna karam status ta lady aduga yo sing asi dandi pi rabra pi dra cha si thagat kibna kyano thagat tabna kyano haibna singba mayam sing simaram ju thidokpa aduga status su khangba aduga makhatana aikoina thabak paikhalakpa da yanabegi da makta aikoina hairiba kano sing asi da as a part of the international ing solution ani taramari gi seramangi sing memorial award maitai pungi saknairaba artist akoizam ibom sa da piragani manasi sei kudingi tongan balam da lairiba mithoi mihelaba mioi sing da pibani ing solution ani taramanga gi oina state asigi mai masing sakhatna ba honariba student activist amada pigani hari thasigi taramathoi da JN Manipur Dance Academy da pangthokadaba ani suba seramangi singi laikidabagi kumon thoram da manasi lantokani hari Thasigi mari dagi hogadori ba semester examination government college sing da phajana pangthokpa yanana ba government khona gadabni haina Federation of Government College Teachers Association Manipur na dabi tawri regular principal ahum hapada asoiba kaya leire haina college oza singna ain gi oiba mateng lawriba sida association asina sawgatli hari ISTV के सर्विस प्रोवाइडर अमा ओरिबा मोइरांग केबल फाउबा यौनबा तिदिम लंबिदा पूरिबा ऑप्टिकल फाइबर ओइनाम एरिया दा तत्पना मरम ओइदुना ngaraang numidaang pung 13 dagi ngasi numidaang pung 3 फाउबा ISTV की थरम सिंग केबल असना कोनबा मफम सिंग दा yenganba ngumkidabagi damakta केबल असकी माइके दगी नुंगाइतबा फुंगदोरक्ले World AIDS Day की थौरम ngarang Bisnupur district की tongan mafam singda pangthuki CMO Bisnupur na sinduna kiamba sanglenda thauram asi pangthuki thauram asida DC Bobby Waikhom su sarugya ki Bisnupur network of positive peoples na su CSC bihan ga khusan maduna Thiam Hall Bisnupur da pangthuki thauram asida Minister Oiramba KS Punilkanta Joint Committee ILP ki convener nganbi su sarugya ki Red River Club Neha Taida amasung NYC na puna sinduna Taupulda su pangthuki thawangi saruka ma oina kanglup ahumda mahiroi nifuromna layek pasu sangdamnaki Sangai Festival loisinbada sarukyaba lakhiba India ki Prime Minister Narendra Modi da Universal Mothers Organization na State BJP ki khuthangda lamdamasigi issue kaya loisinbinaba memorandum pisin krehari Imphal Jiribam Lambi Highway Protection Force lingduna athuba matamda loisinbiu Sports University lofam nataba yenadaba mafam chabada sabiu afspa muthatlu nupida chathaba miyot minai singi wayanaba fast track court lingu haiba yaure Hausa sana bagi pau. Nasi sana bagi pau da kabadi. SIRC Tagil na Nifunitoy Suba L. Indrajit Singh Memorial Senior Women State Kabaddi Championship ki champion oikre. Manipur Kabaddi Association Sinduna Nupagi Team Taret Amade Nupigi Team Anina Saruk Yaduna Uripok Basaspati Lekagi UCAL Ground at Tothariba Nifunitoy Suba L. Indrajit Singh Memorial Senior Men's and Women's State Kabaddi Championship ki Nupigi Aroiba League Round Match ta SIRC Tagil na UCAL Uripopu Point Kunmari Kunda Maitiba Piduna Champion Oikibani
Nupamasa Sanakiba Ahanba Metsta Manipur Police Sports Club Pangaina WESC Wabagaibu Point Nifutare Taramarita Maitibu Pikre Metasida MPS na Ahanba Hafta Point Kuntaruk Anisba Hafta Point Kunmathu Loke Wabagaina Ahanba Hafta Point Taramari Anisba Hafta Point Kunmathu Loke Anisba Metski Sanakibada LCMDO Lilongna SCEO Kangabopu Point Kuntrataret Kunipanda Maitibu Pike LCMDO Lilongna Ahanba Hafta Point Taramapal Anisba Hafta Point Taranipal Loke SCEO Kangabokna Ahanba Hafta Point Nipan Anisba Hafta Point Kun Loke Hayeng Ahanba semifinal da YPA Luke Ramadi SIRC Tawilga Sanaragani Anisba semifinal da MPSC Pangai Amadi MCMDO Lilonga Sanaragani District Affairs and Sports na Sinduna District Mapangi Nupamasa Nupimasa Sanaroi Disingamaga Tamanga Romna Sarukyaduna Kumalam Park Sports Complex ta Sathariba State Level Real Sports Competition gi ngasi pangthokiba Nupamasagi Basketball da Imphal East na Churasanpur Point Tarama Panda Bisnupur na Tamenglong Point Kunmathoi Marida Thawbal na Senapati Point Kunmari Taramarida Churasanpur na Chandel Point Kunmathoi Tarukta Maitibu Pikre Nupimasagi Sanakibada Imphal West na Senapati Point Tarataruk Marida Maitibu Pike Volleyball gi Nupimasagi Sanakibada Bisnupur na Ukrulbu Set Anisnoda Maitibu Pikre Nupamasagi Sanakibada Ukrul na Churasanpur Set Anisnoda Chandel na Imphal East Set Ani Amada Amadi Imphal West na Tamenglong Set Anisnoda Maitibu Pike Taekwondo Masanagi Nupamasagi Pangthokiba KZ Nifuni Panda Imphal East ki N Dilip KZ Nifuni Pandagi Yankhematoi Fawada Imphal West ki Y Chandra Kumar KZ Yankhematoi Dagi Yankhemanga Fawada Bisnupur gi CS Nirmanda Amadi KZ Yankhemanga Dagi Yankhemapan Fawada Imphal West ki CS Yaikombana Ahan Batakre Nupimasagi Pangthokiba KZ Nifumarida Imphal East ki W Babita KZ Nifuni Panda District Asigi L Priyanka KZ Yankhematoida Imphal West ki O Kuman Leima KZ Yankhemanga da District Asigi S Lina KZ Yankhemanga Mathakida Imphal East ki M Jolikana Ahan Batakre Handball gi Nupi gi Sanakibada Bisnupur Senapati Imphal West Imphal East Mai Pakre Nupamasagi Sanakibada Chandel Churasanpur Imphal East Senapati Mai Pakre Nupimasagi Hockey Masanada Imphal West na Imphal East pu Mai Tiba Pikre Nupamasagi Sanakibada Imphal East na Churasanpur bu Amadi Thawbal na Imphal East pu Mai Tiba Piki Nupamasagi meter Chamalamjel da Imphal West ki MD Saddam Nupimasagi da Imphal East ki M Priyana Ahan Batakre Nupamasa Amadi Nupimasagi meter Lising Ahungi Lamjel da Imphal East ki KS Romajit Amadi Imphal East ki MK Minarashina Ahan Batakre Nupamasa Amadi Nupimasagi meter Chanipan gi Lamjel da Bisnupur gi L Rishikesh Amadi Churasanpur gi Miss Ruhinina Ahan Batakre Nupamasagi Archery gi Indian Round Individual da Thawbal gi G Gaidilung Churasanpur gi Sushil Songtham Imphal West ki K Rohitna Ahan ba Anisba Amadi Ahum Batakre Nupimasagi Pangthokibada Imphal East ki O Nawisanu Churasanpur gi Sonai Jimai Amadi Imphal East ki CS Bidyana Ahanba Anisba Amadi Ahum Batakre District Youth Affairs and Sports na Sinduna Kumalam Park Sports Complex ta Sathariba State Level Real Sports Competition gi ngasi sanakiba Nupamasagi Football Masanagi Tongan ba match singda Churasanpur na Thawbal bu goal ani amada Tamenglong na Chandel bu goal ani amada Imphal East na Imphal West bu goal ani amada Bisnupur na Senapati bu goal amasno da Maitibu Pikre Nupimasagi sanakiba ahan ba match da Bisnupur na Imphal East bu goal ani sno da Maitibu Pike anis ba match ki sanakiba da Imphal West na Churasanpur bu goal ahum sinoda Maitiba Pike Sawambung Sairem Youth Club na Sinduna Sawambung Sairem Playground da Tintarahum doina saruk yaduna Sathariba Ani Suba Palmai Pui Kamaupi Memorial Jalyangrong 6-a-side Football Tournament ngasi sanakiba tongan ba matching da JU Superstar na Namguilong Superstar bu goal mga sinoda Ragailong Soccer 6 na SSYC Sairem Team B goal ani sinoda Gufa Gaipuinam na KY Kaikubu goal mga anida Maitibu Pikre
Mizoram da pangthokadoriba sub junior boys national football championship for Coca-Cola Cup da sarugyagadaba Manipur team ge sanaroi kun khankre khalabasing hayeng ayuk pung nipan tabada kumalampaki artificial turf ground da laktuna team coach da report tornaba All Manipur Football Association na thadrok pacharol amana khangalakli Sagolban Mantri Mayum Lekai Voluntary Organization Sinduna Sagolban Bijoy Govinda Playground Team Taranipal na saruk yaduna chathariba 3rd edition 7-a-side Open Football Tournament ki ahanba match da SSAN Thangjam Lerakna PBYC Pauna Bazar bu goal ahum anida maiti pikre SSAN Thangjam Leraki goal ahum adu Y Ashnik Kumar na chanki PBYC Pauna Bazar gi goal ani aduna Puran Das na chanki tournament asigi ani suba match ki sanaki bada Usabawan na kangabam lekai bu goal mari amada maiti pikre Usabawan gi goal sing adu Devjit Johnny Elven amadi Ellen amadi Dina Chandra na chanki kangabam lekai gi amata ngairaba goal adu Marjit na chanki bani Amopha Moirang na sinduna Moirang multipurpose higher secondary ground da team nipan na group ani thok na khaidok tuna chathariba nipan suba Loktak trophy gi ngasi sanakiba match ta Amopha Moirang na draw kwagatel bu goal ani amada maitiba pikre All Jiribam Sports Association na sinduna Jiribam gi Kalimai Mandopta kangkut mapana saruk yaduna chathariba first Konjengbam Nena Singh Memorial Lemarol Kang tournament ki ngasi sanakiba tare suba quarter final league round match ta SAYC Jiribabna Tolen Khul Kasarbu Panzil Tarahumdoi Taret Kaptuna Maitiba Pikre Hayeng Aroiba Nipan Suba quarter final match ta KKCO Imphal Amadi Ima Kangkut Kasarga Sanargani Housing Asino Mageng Sagi Pauda ICAR Lampel Pataki Pangba Paugi Matungina Nasiki Quidaki Saba degree Celsius Kunmari Dasmik Ahum Quidaki Ingmana degree Celsius Manga Dasmik Mapan Nungsita Yawa Ising Manil Chang Ayukta Chada Marfumanga Nungtildana Chada Nifutaru Nongjugi Chang Nel Housing Badamari Pau Mokana All political party na ILP ki matang da report ama lagiba tang tarada sarkar da pislagani haina convener MLA RK Anand Fongdukre District Council mga magta BJP ki miret thadokani haina State President TS Chawbuna lauthokre amadi Community Health Center Sagol Mangda Matauning Thina Taromda ba MO in charge yauna Center Sigi Dr. Nursing Pungni Funipan ki manungda maram pirak na ba khangan kre Nasigo na ISTV na pizza pa pau mata special jare miyang tabiri pasingbu amukahana kurum jare